ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯄꯨꯔꯛꯏꯕ ꯚꯤꯗꯤꯑꯣꯁꯤꯅ ꯖꯦꯔꯣ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯀꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯖꯦꯔꯣ ꯑꯦꯐ.ꯑꯥꯏ.ꯑꯥꯔꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯈꯪꯗꯕ ꯑꯃ ꯌꯥꯗꯕ ꯍꯥꯏꯗꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯈꯪꯗꯕ ꯌꯥꯗꯕ ꯇꯣꯄꯤꯛ ꯑꯃꯁꯨ ꯑꯣꯏꯌꯦꯕ ꯃꯔꯝꯗꯤ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯪꯐꯥꯟꯗ ꯄꯥꯟꯍꯟꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯀꯝꯄ꯭ꯂꯦꯟꯗ ꯑꯦꯐ.ꯑꯥꯏ.ꯑꯥꯔꯁꯦ ꯄꯥꯟꯕ ꯌꯥꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯈꯪꯗꯕ ꯑꯃ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯣ ꯊꯨꯒꯥꯏꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯂꯣ ꯊꯨꯒꯥꯏꯔꯨꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯅ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯊꯥꯡꯒꯠꯂꯨꯕꯁꯨ ꯌꯥꯏꯀꯣ ꯑꯗ ꯈꯪꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯆꯥꯟꯁ ꯂꯧꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯂꯣꯗꯗꯤ ꯃꯤꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯁꯤꯜꯂꯛꯑꯒꯗꯤ ꯑꯗꯨꯝ ꯆꯨꯝꯅ ꯑꯗꯨꯝ ꯂꯥꯟꯕꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯗꯣꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯔꯨꯑꯣꯏꯅ ꯑꯦꯐ.ꯑꯥꯏ.ꯑꯥꯔꯗꯀꯣ ꯑꯗꯨꯒꯤ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯃꯃꯤꯡꯅ ꯖꯦꯔꯣ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯍꯥꯏꯔꯤꯁꯦ ꯖꯦꯔꯣ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯍꯥꯏꯔꯤꯕꯁꯤꯒꯤ ꯖꯦꯔꯣ ꯑꯦꯐ.ꯑꯥꯏ.ꯑꯥꯔꯁꯦ ꯃꯥꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯂꯩꯔꯝꯃꯦꯕ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟꯁꯦ ꯑꯗꯨꯝ ꯊꯥꯒꯠꯅꯗꯅ ꯑꯗꯨꯝ ꯂꯩꯔꯝꯕ ꯄꯣꯠꯅꯦꯕ ꯑꯗ ꯑꯃꯨꯛ ꯃꯔꯨꯑꯣꯏꯅ ꯃꯥ ꯊꯣꯛꯂꯛꯈ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ 2012ꯀꯤ ꯀꯣ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯦ ꯅꯤꯔꯚꯌꯥ ꯀꯦꯁꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯖꯦꯔꯣ ꯑꯦꯐ.ꯑꯥꯏ.ꯑꯥꯔꯁꯦ ꯊꯣꯛꯂꯛꯈꯤꯕꯅꯦꯕ ꯀꯃꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯔꯦꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯨꯃꯥꯏꯅ ꯑꯃꯈꯛꯇꯪ ꯍꯥꯏꯔꯝꯒꯦ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯄꯥꯟꯕꯒꯤ ꯅꯤꯌꯣꯝ ꯑꯃꯇꯪ ꯍꯥꯟꯅ ꯍꯥꯏꯔꯝꯒꯦꯕꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯄꯥꯟꯕ ꯍꯥꯏꯔꯝꯒꯦꯕ ꯀꯔꯤꯒꯨꯝꯕ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯄꯥꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯁꯤꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯒꯤ ꯀꯣꯟꯕ ꯖꯒꯥ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯂꯝꯐꯦꯟ ꯄꯨꯂꯤꯁ ꯍꯥꯏꯁꯤꯅꯦ ꯂꯝꯐꯦꯟ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯛꯑꯦꯕ ꯀꯣ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯝꯁꯦ ꯑꯩꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯗꯣꯏꯅꯦꯕ ꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯁꯤꯗ ꯇꯧꯔꯛꯄ ꯀ꯭ꯔꯥꯏꯝꯅꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯁꯦ ꯑꯁꯤꯗ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯆꯠꯀꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯤ ꯀꯥꯏ ꯆꯠꯂꯅꯤ ꯂꯝꯐꯦꯟ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗ ꯆꯠꯂꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯅ ꯀꯣꯟꯕ ꯖꯒꯥ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯨꯕ ꯀꯥꯟꯗ ꯍꯥꯏꯔꯛꯑꯅꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯣꯟꯗꯦ ꯃꯣꯏꯗ ꯆꯠꯂꯣ ꯍꯥꯏꯔꯛꯀꯅꯦꯕ ꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯅꯔꯒ ꯁꯨꯝ ꯂꯩꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯗꯤ ꯈꯪꯉꯣꯏꯗꯅ ꯍꯥꯏꯕꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯖꯒꯥ ꯑꯩꯉꯣꯟꯗ ꯀ꯭ꯔꯥꯏꯝ ꯇꯧꯔꯛꯏꯕ ꯃꯐꯝꯁꯦ ꯑꯩꯅ ꯂꯦꯞꯄꯤꯕ ꯃꯐꯝꯁꯦ ꯀꯔꯝꯕ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯅ ꯀꯣꯟꯕ ꯖꯒꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅꯗꯤ ꯈꯪꯉꯔꯣꯏꯕ ꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯖꯒꯥꯗꯨꯒꯤ ꯂꯩꯐꯝꯗꯣ ꯑꯩꯅ ꯈꯪꯗꯣꯏꯅꯦꯕ ꯑꯗ ꯑꯩꯅ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦꯀꯣ ꯑꯗꯒꯤ ꯃꯣꯏꯅꯁꯨ ꯑꯃꯨꯛ ꯌꯥꯔꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯆꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯀꯩꯝꯇ ꯂꯩꯇꯦꯕ ꯀꯣ ꯁꯤꯗ ꯑꯃꯨꯛ ꯍꯪꯕ ꯌꯥꯏꯑꯕ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯑꯅꯤꯃꯛꯇꯁꯨ ꯑꯩ ꯆꯠꯂꯨꯔꯦꯀꯣ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜꯗꯁꯨ ꯆꯠꯂꯨꯔꯦ ꯑꯗꯒꯤ ꯂꯝꯐꯦꯜꯗꯁꯨ ꯑꯃꯨꯛ ꯆꯠꯂꯨꯔꯦꯕ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯑꯗꯨꯅ ꯃꯣꯏꯁꯦ ꯏꯟꯅꯔ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯩꯁꯦ ꯀꯦꯁꯁꯦ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯄꯥꯟꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯔꯤꯕ ꯀꯃꯥꯏꯅ ꯑꯃꯨꯛ ꯌꯥꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯒꯥꯏꯗꯂꯥꯏꯟ ꯑꯃ ꯄꯤꯌꯦꯕ ꯀꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯩ ꯍꯥꯏꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯁꯤꯅꯅꯦ ꯀꯣꯔꯠꯇ ꯆꯠꯄ ꯍꯥꯏꯗꯤ ꯍꯥꯏ ꯀꯣꯔꯠꯇ ꯆꯠꯇ꯭ꯔꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠ ꯂꯩꯔꯤꯁꯦ ꯂꯝꯐꯦꯜꯗꯒ ꯂꯩꯔꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯁꯤꯗ ꯑꯩꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯖꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯁꯤꯗ ꯖꯁꯅꯅꯦ CRPC ꯁꯦꯛꯁꯟ 156ꯀꯤ ꯀ꯭ꯂꯣꯁ 3ꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯀꯣ ꯖꯁꯇꯨꯅ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗꯣ ꯑꯗꯨꯒꯤꯗꯨꯗ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯂꯧꯈꯠꯂꯨ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯦꯐ.ꯑꯥꯏ.ꯑꯥꯔꯗꯣ ꯑꯩꯅ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯂꯣꯟꯁ ꯇꯧꯒꯦꯅ ꯆꯠꯂꯨꯕ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗꯣ ꯑꯗꯨꯒꯤ ꯁꯦꯝ ꯏꯁꯇꯦꯁꯟꯗꯨꯗ ꯍꯥꯏꯔꯤꯕ ꯖꯁꯇꯨꯅ ꯁꯦꯛꯁꯟ 153 ꯀ꯭ꯂꯣꯁ 3ꯒꯤ ꯃꯈꯥꯗꯅꯦ ꯍꯥꯏꯗꯨꯅꯦꯕ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯂꯧꯈꯠꯂꯣ ꯀꯦꯁ ꯆꯠꯊꯕ ꯍꯧꯔꯣ ꯀꯣ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯑꯃꯗ ꯏꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯩꯉꯣꯟꯗ ꯃꯤꯅ ꯇꯧꯔꯛꯏꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯏꯕꯗꯨꯒꯤ ꯖꯒꯥ ꯇꯥꯏꯃꯤꯡ ꯃꯐꯝ ꯃꯇꯝ ꯂꯣꯏ ꯏꯗꯣꯏꯅꯤꯀꯣ ꯂꯣꯏꯅꯃꯛ ꯏꯔꯅꯤ ꯑꯩꯅꯁꯨ ꯑꯃꯨꯛ ꯑꯗꯒꯤ ꯑꯩꯅ ꯑꯣꯔꯦꯜꯂꯤ ꯍꯥꯏꯕ ꯌꯥꯏ ꯑꯩꯅ ꯑꯣꯔꯦꯜꯂꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯏꯟꯆꯥꯔꯖꯇꯨꯅ ꯃꯥꯅ ꯔꯤꯇꯟ ꯑꯣꯏꯅ ꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯔꯤꯇꯟꯗꯣ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯍꯥꯏꯕꯗꯤ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯌꯦꯡꯉꯒ ꯑꯩꯅ ꯑꯃꯨꯛ ꯀꯥꯎꯟꯇꯔ ꯁꯥꯏꯟ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯄꯤ ꯑꯃ ꯄꯤꯔꯛꯀꯗꯕꯅꯦꯕ ꯀꯦꯁꯁꯦ ꯁꯤꯗ ꯂꯩꯔꯦ ꯀꯣ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯄꯥꯟꯕꯒꯤ ꯅꯤꯌꯣꯝꯁꯦ ꯁꯤꯗ ꯂꯩꯔꯦ ꯅꯤꯔꯚꯌꯥ ꯀꯦꯁꯁꯤꯒꯤꯗ ꯀꯦꯁ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯀꯃꯥꯏꯅ ꯍꯥꯏꯔꯁꯦꯕꯀꯣ
ꯑꯩꯁꯦ ꯂꯝꯐꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯖꯒꯥꯁꯤꯗ ꯑꯩꯁꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯦꯁ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯛꯑꯦꯕ ꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯁꯦ ꯁꯤꯗ ꯆꯪꯒꯗꯕꯅꯦꯅ ꯍꯥꯏꯔꯦꯕ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯆꯪꯕꯁꯦ ꯌꯥꯗ꯭ꯔꯦꯕ ꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯃꯤ ꯃꯌꯥꯝ ꯂꯩꯗꯅ ꯆꯪꯕꯁꯦ ꯌꯥꯗ꯭ꯔꯦꯕ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯀ꯭ꯔꯥꯏꯝ ꯇꯧꯔꯤ ꯃꯤꯗꯣ ꯃꯥꯅ ꯉꯥꯛꯈꯤꯗꯅ ꯑꯩꯁꯦ ꯌꯥꯗ꯭ꯔꯦꯕ ꯄꯥꯎ ꯂꯧꯐꯝ ꯂꯩꯇ꯭ꯔꯦꯕ ꯑꯇꯣꯞꯄꯗ ꯆꯠꯇꯥꯔꯒꯁꯨ ꯃꯣꯏꯒꯤ ꯖꯒꯥ ꯅꯠꯇꯕꯅꯤꯅ ꯂꯧꯈꯠꯄꯤꯕꯁꯨ ꯌꯥꯔꯛꯑꯔꯣꯏꯕ ꯀꯣꯔꯠꯇ ꯑꯃꯨꯛ ꯆꯠꯀꯗꯕꯗꯨꯁꯨ ꯃꯤꯅ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯒꯤ ꯀꯣꯔꯠꯇ ꯆꯠꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯔꯛꯀꯅꯦꯕ ꯀꯣꯔꯠꯇ ꯆꯠꯄ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤꯅꯦ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯃꯃꯝ ꯍꯥꯏꯔꯒꯗꯤ ꯅꯠꯇꯦꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯗꯦꯕ ꯃꯔꯝꯗꯤ ꯑꯩꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯗꯤ ꯑꯩꯁꯦ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯗꯣꯏꯅꯦꯕ ꯀꯣ ꯑꯩꯉꯣꯟꯗ ꯃꯤꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯛꯄꯅꯤ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯍꯥꯏ ꯀꯣꯔꯠꯇ ꯆꯠꯄ ꯍꯥꯏꯁꯦ ꯃꯇꯝ ꯆꯪꯉꯦꯕ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯒꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯔꯦꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛ ꯀꯣ ꯄ꯭ꯂꯁ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛ ꯄ꯭ꯂꯁ ꯌꯨꯇꯤꯁꯤꯡꯁꯦ ꯁꯤꯗ ꯃꯥꯅ ꯒꯥꯏꯗꯂꯥꯏꯟ ꯑꯃ ꯄꯤꯊꯔꯦꯕ ꯀꯃꯥꯏꯅ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯀꯧꯕ ꯑꯃ ꯄꯥꯟꯁꯤꯜꯂꯣꯅꯀꯣ ꯑꯗ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯦ ꯈꯪꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯁꯤꯗ ꯑꯃꯨꯛ ꯀꯦꯁꯁꯦ ꯀꯣꯛꯅꯤꯖꯤꯕꯜ ꯑꯣꯐꯦꯟꯁ ꯍꯥꯏꯕ ꯑꯃꯒ ꯅꯟ ꯀꯣꯛꯅꯤꯖꯤꯕꯜ ꯑꯣꯐꯦꯟꯁ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯀꯣꯛꯅꯤꯖꯤꯕꯜ ꯑꯣꯐꯦꯟꯁꯁꯦ ꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯗꯣꯏꯁꯦ ꯁꯤꯗ ꯀꯣꯛꯅꯤꯖꯤꯕꯜ ꯑꯣꯐꯦꯟꯁꯁꯦ ꯑꯣꯏ ꯇꯥꯔꯒꯗꯤ ꯀꯟꯁꯔꯟ ꯄꯨꯂꯤꯁꯇꯣ ꯍꯥꯏꯗꯤ ꯀꯟꯁꯔꯟ ꯑꯣꯁꯤꯟꯗ ꯀꯟꯁꯔꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯣ ꯑꯗꯨꯗꯨꯅ ꯁꯨꯃꯣꯇꯣ ꯃꯣꯏꯗ ꯑꯗꯨꯝ ꯆꯂꯥꯏꯕ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯃꯤꯗꯣ ꯉꯁꯥꯏ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯤꯗꯣ ꯑꯣꯐꯦꯟꯁꯤꯞ ꯇꯧꯔꯤꯕ ꯃꯤꯗꯣ ꯑꯗꯨꯝ ꯐꯥꯕ ꯌꯥꯔꯦꯕ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯛꯅꯤꯖꯤꯕꯜ ꯀꯣ ꯑꯃꯅ ꯅꯟ ꯀꯣꯛꯅꯤꯖꯤꯕꯜꯗꯗꯤꯅꯦ ꯅꯟ ꯀꯣꯛꯅꯤꯖꯤꯕꯜ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯀꯝꯄ꯭ꯂꯦꯟꯗꯣ ꯅꯟ ꯀꯣꯛꯅꯤꯖꯤꯕꯜ ꯑꯣꯐꯦꯟꯁ ꯑꯣꯏꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯅꯅꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯤꯁꯦ ꯑꯣꯐꯦꯟꯁ ꯇꯧꯔꯤꯕ ꯃꯤꯁꯦ ꯐꯥꯕ ꯂꯥꯛꯄ ꯌꯥꯗꯦꯕ ꯐꯥꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇꯒꯤ ꯀꯩꯅꯣꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇꯒꯤꯅꯦ ꯅꯠꯇ꯭ꯔꯒꯅ ꯍꯥꯏ ꯀꯣꯔꯠꯇꯒꯤꯅꯦ ꯃꯥꯒꯤ ꯋꯥꯔꯦꯟ ꯏꯁꯨ ꯑꯃ ꯇꯧꯔꯀꯥꯟꯗ ꯂꯥꯛꯀꯗꯕꯅꯦꯕ ꯁꯨꯝ ꯀꯥꯟꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤ ꯁꯤꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯍꯥꯏꯅꯔꯤꯁꯦ ꯃꯥꯁꯨ ꯃꯥꯏ ꯄꯋꯥꯔꯁꯨ ꯆꯂꯥꯏꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨ ꯌꯥꯝꯅ ꯚꯥꯁꯟꯗ ꯄꯟꯗꯕꯩ ꯋꯥꯅꯤ ꯆꯂꯥꯏꯕꯗꯤ ꯌꯥꯏꯑꯕ ꯃꯔꯝꯗꯤ ꯗꯤ ꯁꯤꯁꯦ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯨꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯁꯨꯅꯤ ꯑꯗꯒꯤ ꯃꯥꯁꯤ ꯄꯋꯥꯔ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗ ꯁꯤꯗ ꯄꯜꯂꯤꯕ ꯗꯤ ꯑꯦꯝꯁꯤꯗꯤ ꯀꯅꯥ ꯑꯣꯏꯔꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯁꯇꯣ ꯑꯗꯨꯗꯨꯅꯦꯕ ꯑꯗꯨꯅ ꯅꯟ ꯀꯣꯛꯅꯤꯖꯤꯕꯜꯒꯤꯗꯤ ꯑꯃ ꯂꯩꯖꯈ꯭ꯔꯦꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯀꯣꯔꯠꯇꯒꯤ ꯋꯥꯔꯦꯟ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥꯁꯦ ꯐꯥꯕ ꯌꯥꯗꯦꯅ ꯀꯣꯛꯅꯤꯖꯤꯕꯜ ꯑꯣꯐꯦꯟꯁꯁꯦ ꯁꯤꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯦ ꯄꯨꯂꯤꯁꯇꯨꯅ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯐꯒꯠꯄ ꯌꯥꯔꯦꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯝ ꯆꯠꯊꯕ ꯍꯧꯕ ꯌꯥꯔꯦꯕ ꯀꯣ ꯑꯗꯨꯗ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯦ ꯄꯥꯟꯕꯁꯤꯗ ꯑꯃꯨꯛ ꯃꯥꯅ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯦ ꯄꯥꯟꯕꯤꯕ ꯌꯥꯏ ꯄꯥꯟꯕꯤꯗꯕ ꯌꯥꯏꯕ ꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯇꯥꯏꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯨꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯀꯥꯟꯁꯤꯗ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟꯍꯟꯗꯣꯏꯅꯦꯕ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯁꯤꯅ ꯄꯨꯂꯤꯁꯇ ꯆꯠꯂꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯣ ꯏꯝꯐꯥꯜ ꯄꯤ ꯑꯦꯁꯀꯤ ꯖꯒꯥꯗ ꯊꯣꯛꯄ ꯀ꯭ꯔꯥꯏꯝꯁꯦ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯆꯪꯕ ꯀꯤꯖꯔꯦꯕ ꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯅ ꯂꯩꯕ ꯀꯤꯖꯔꯦ ꯈꯜꯂꯁꯦꯕ ꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯅ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯈꯜꯂꯁꯦꯕ ꯗꯦꯜꯂꯤꯗ ꯑꯩꯁꯦ ꯆꯦꯜꯂ ꯆꯠꯂꯕꯅꯤꯀꯣ ꯗꯦꯜꯂꯤꯗ ꯑꯩꯅ ꯆꯦꯜꯂ ꯆꯠꯂꯦꯕ ꯗꯦꯜꯂꯤꯒꯤ ꯀꯥꯏ ꯇꯧꯅꯤ ꯂꯥꯜ ꯀꯤꯂꯥꯒ ꯇꯧꯁꯤꯅꯦ ꯂꯥꯜ ꯀꯤꯂꯥꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯂꯥꯜ ꯀꯤꯂꯥꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯁꯤꯗ ꯑꯩꯅ ꯐꯠ ꯂꯥꯎ ꯆꯪꯉꯦꯕ ꯀꯣ ꯆꯪꯉꯒ ꯑꯩꯅ ꯍꯥꯏꯔꯦꯕ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯉꯣꯟꯗ ꯁꯤꯃ ꯊꯣꯛꯑꯦ ꯀꯣꯛꯅꯤꯖꯤꯕꯜ ꯑꯣꯐꯦꯟꯁꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯀꯩꯅꯣꯗꯨꯃ ꯄꯤꯔꯅꯤ ꯀꯣ ꯄꯤꯔꯅꯤ ꯑꯗꯨꯗꯨꯒ ꯍꯥꯏꯔꯅꯦꯕ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯦ ꯁꯤꯗ ꯆꯟꯕꯤꯌꯣꯅ ꯍꯥꯏꯔꯅꯦꯕ ꯄꯨꯂꯤꯁꯇꯨꯅꯁꯨ ꯍꯥꯏꯔꯛꯑꯅꯦꯕ ꯁꯥꯔꯦ ꯁꯤꯗꯤ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯌꯥꯔꯦ ꯁꯤ ꯀꯣꯛꯅꯤꯖꯤꯕꯜ ꯑꯣꯐꯦꯟꯁꯅꯦ ꯍꯥꯏꯔꯛꯑꯅꯦꯕ ꯀꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯅꯝꯕꯔ ꯂꯩꯒꯅꯦꯕ ꯀꯣ ꯄꯥꯔꯇꯤꯀꯨꯂꯔ ꯅꯝꯕꯔ ꯈꯔ ꯂꯩꯒꯅꯦꯕ ꯁꯤ ꯅꯝꯕꯔ ꯏꯗꯣꯏꯅꯤꯀꯣ ꯁꯤꯗ ꯅꯝꯕꯔ ꯂꯩꯒꯅꯦꯕ ꯑꯗꯨꯕꯨ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯍꯥꯏ ꯇꯥꯔꯒꯗꯤꯅꯦ ꯁꯨꯃꯥꯏꯅ ꯅꯝꯕꯔ ꯆꯠꯂꯛꯑꯔꯣꯏꯕ ꯁꯤꯗ ꯖꯦꯔꯣꯅ ꯁꯨꯃꯥꯏꯅ ꯏꯔꯛꯑꯅꯦꯕ ꯀꯣ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯣꯏꯇꯥꯔꯒꯗꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁꯇ ꯑꯩꯅ ꯁꯤꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯁ꯭ꯇꯦꯁꯟꯁꯤꯗ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧ ꯇꯥꯔꯒꯁꯨ ꯀꯣ ꯍꯥꯏꯔꯤꯕ ꯁꯤꯗ ꯇꯧꯔꯤꯕ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯀꯩꯅꯣꯗꯣ ꯀꯣꯄꯤꯗꯣ ꯀꯟꯁꯔꯟ ꯖꯨꯔꯤꯁꯗꯤꯛꯁꯟꯁꯦ ꯁꯤꯗ ꯑꯗꯨꯝ ꯊꯥꯔꯛꯑꯅꯦꯕ ꯃꯣꯏꯅ ꯑꯃꯨꯛ
ꯅꯪꯒꯤꯗ ꯂꯥꯛꯄꯅꯤ ꯅꯪꯒꯤꯗꯨꯁꯨ ꯂꯥꯛꯄꯅꯤ ꯁꯤ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯅꯤ ꯁꯤ ꯀꯩꯅꯣ ꯇꯧꯁꯜꯂꯣꯅ ꯂꯥꯛꯑꯅꯦꯕ ꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯅ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯦ ꯁꯤꯗ ꯄꯥꯟꯒꯦ ꯍꯥꯏꯔꯦꯕꯀꯣ ꯑꯩꯅ ꯑꯣꯁꯤꯗ ꯆꯪꯉꯦꯕ ꯍꯜꯂꯣ ꯑꯩꯅ ꯆꯪꯁꯤꯜꯂꯛꯀꯥꯟꯗ ꯆꯪꯉꯦ ꯑꯩ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯝꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯦ ꯍꯥꯏꯔꯦꯕ ꯀꯣ ꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯈꯜꯂꯁꯦꯕ ꯀꯣ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯦ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯁꯤꯗ ꯌꯥꯔꯛꯇ꯭ꯔꯦ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤꯅꯦ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯐꯤꯁꯥꯔꯗꯣ ꯁꯤꯅꯅꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯀꯤꯗ ꯇꯦꯛꯇ ꯑꯩꯈꯣꯏ ꯁꯤꯗ ꯃꯃꯤꯡ ꯏꯔꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯒꯗꯕꯅꯦꯕ ꯄꯨꯂꯤꯁ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯣꯏꯁꯦ ꯃꯥꯒꯤ ꯁꯤ ꯅꯦꯝ ꯄ꯭ꯂꯦꯠꯇꯣ ꯑꯗ ꯍꯥꯟꯅ ꯂꯣꯏ ꯌꯦꯡꯒꯗꯕꯅꯦꯕꯀꯣ ꯑꯩꯅ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟꯒꯦꯅ ꯆꯠꯂꯦ ꯄꯨꯂꯤꯁꯇꯨꯅ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯁꯨꯝ ꯀꯦꯁ ꯇꯧꯁꯟꯕ ꯌꯥꯏꯑꯕ ꯀꯩ ꯄꯥꯜꯂꯒ 166 ꯑꯦꯁꯦ 66 ꯑꯦꯗꯨꯅ ꯑꯃꯅꯤꯀꯣ ꯁꯤꯁꯤꯅ ꯑꯥꯏ ꯄꯤ ꯁꯤ ꯁꯦꯛꯁꯟꯅꯤ ꯑꯥꯏ ꯄꯤ ꯁꯤ 166 ꯑꯦꯁꯦ ꯁꯤ ꯄꯥꯟꯁꯤꯜꯂꯒ ꯄꯥꯔꯇꯤꯀꯨꯂꯔ ꯀꯩꯅꯣꯗꯣ ꯏꯟꯆꯥꯔꯖꯇꯣ ꯑꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯑꯕ ꯀꯦꯁ ꯄꯥꯟꯁꯤꯟꯕ ꯌꯥꯏꯑꯕ ꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯗ ꯁꯝꯂꯞꯄ ꯑꯃ ꯄꯨꯊꯣꯔꯛꯑꯁꯦ ꯀꯣ ꯀꯩ ꯍꯥꯏꯔꯦ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟꯒꯦ ꯇꯥꯔꯒꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯖꯨꯔꯤꯁꯗꯤꯛꯁꯟꯗꯣ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝꯗꯨꯕꯨ ꯇꯧꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯏꯁꯇꯦꯁꯟ ꯑꯃꯗ ꯆꯠꯂꯒꯁꯨ ꯑꯗꯨꯝ ꯄꯥꯟꯕ ꯌꯥꯏꯑꯕ ꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯥꯏꯝꯗꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯑꯣꯐꯦꯟꯁꯇꯣ ꯀꯩ ꯑꯣꯏꯒꯗꯕ ꯀꯣꯒꯅꯤꯖꯤꯕꯜ ꯑꯣꯐꯦꯟꯁ ꯑꯣꯏꯒꯗꯕ ꯀꯣ ꯀꯣꯒꯅꯤꯖꯤꯕꯜ ꯑꯣꯐꯦꯟꯁ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯀꯣꯒꯅꯤꯖꯤꯕꯜ ꯑꯣꯐꯦꯟꯁ ꯍꯥꯏꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯈꯩꯁꯤꯅ ꯁꯨꯃꯣꯇꯣ ꯃꯣꯏꯗ ꯑꯗꯨꯝ ꯄꯋꯥꯔ ꯄꯥꯏꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯋꯥꯔꯦꯟ ꯏꯁꯨ ꯍꯥꯏꯗꯤ ꯃꯤꯗꯨꯕꯨ ꯐꯥꯎꯁꯨ ꯍꯥꯏꯕꯒꯤ ꯃꯈꯣꯏꯗ ꯋꯥꯔꯦꯟ ꯑꯃ ꯄꯤꯗ꯭ꯔꯒꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝ ꯆꯠꯂꯒ ꯑꯦꯐ ꯑꯥꯏ ꯑꯥꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯒ ꯑꯗꯨꯝ ꯐꯥꯕ ꯌꯥꯕꯗꯣ ꯑꯗꯨ ꯑꯣꯏꯒꯗꯕ ꯑꯗꯒꯤ ꯁꯤꯒꯤꯁꯦ ꯃꯔꯨꯑꯣꯏꯅꯅꯦ ꯅꯨꯄꯤꯁꯦ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯒꯤ ꯃꯥꯒꯤ ꯚꯔꯕꯦꯜ ꯑꯣꯏꯅ ꯊꯝꯃꯛꯄ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯣꯏꯕ ꯌꯥꯏꯑꯕ ꯀꯣ ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯒꯤ ꯀꯩꯅꯣꯁꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯅꯨꯄꯤꯗꯅ ꯍꯦꯟꯅ ꯌꯥꯝꯅ ꯄꯤꯁꯜꯂꯦꯕ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ 2019ꯗ ꯕꯦꯇꯤꯅꯔꯤꯒꯤ ꯗꯣꯛꯇꯔ ꯑꯃ ꯀꯣ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗ ꯒꯦꯡꯔꯦꯞ ꯇꯧꯔꯒ ꯍꯥꯝꯕꯒꯤꯗꯣ ꯑꯗꯨꯒꯤꯗꯨꯗ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟꯕꯤꯌꯨ ꯌꯥꯗꯕ ꯄꯨꯂꯤꯁ ꯃꯦꯟ 3 ꯑꯃꯁꯨ ꯁꯁꯄꯦꯟ ꯆꯠꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯒꯤ ꯌꯥꯝꯅ ꯅꯛꯄ ꯈꯨꯗꯝ ꯑꯃ ꯄꯤꯔꯛꯑꯒꯅ ꯏꯀꯨꯏ ꯀꯨꯏꯗꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯨꯁꯥꯟ ꯁꯤꯡ ꯔꯥꯖꯄꯨꯠ ꯂꯩꯈꯤꯗꯕ ꯀꯥꯟꯗ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯔꯤꯍꯥ ꯆꯀ꯭ꯔꯕꯔꯇꯤ ꯆꯦꯟꯅꯔꯝꯃꯤꯀꯣ ꯔꯤꯍꯥ ꯆꯀ꯭ꯔꯕꯔꯇꯤ ꯆꯦꯟꯅꯕꯁꯤꯗ ꯕꯤꯍꯥꯔꯗ ꯔꯤꯍꯥ ꯆꯀ꯭ꯔꯕꯔꯇꯤꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯂꯥꯛꯑꯦꯕ ꯕꯤꯍꯥꯔꯒꯤ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯁꯤꯗ ꯕꯤꯍꯥꯔꯗ ꯄꯨꯂꯤꯁꯇ ꯀꯦꯁ ꯂꯥꯛꯑꯕꯅꯤꯅ ꯔꯤꯍꯥ ꯆꯀ꯭ꯔꯕꯔꯇꯤꯁꯦ ꯕꯤꯍꯥꯔ ꯇꯥꯟꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏꯕ ꯀꯣ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯔꯤꯍꯥ ꯆꯀ꯭ꯔꯕꯔꯇꯤꯁꯤꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯂꯦꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯃꯥꯅ ꯑꯄꯤꯜ ꯇꯧꯔꯦꯕ ꯍꯥꯏꯔꯤꯕ ꯕꯤꯍꯥꯔꯗ ꯂꯥꯛꯏꯕ ꯀꯦꯁꯇꯣ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯣꯏꯍꯟꯕꯤꯔꯣ ꯃꯨꯝꯕꯥꯏꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯣꯅ ꯍꯥꯏꯔꯦꯕ ꯀꯣ ꯍꯧꯖꯤꯛ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯌꯥꯝꯅ ꯅꯧꯕ ꯀꯦꯁꯅ ꯑꯗꯨ ꯀꯦꯁꯇꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯦ ꯑꯩꯅ ꯈꯟꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯝꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗ ꯀꯣꯒꯅꯤꯖꯦꯕꯜ ꯍꯥꯏꯔꯒꯅ ꯋꯥꯔꯦꯟ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯐꯥꯕ ꯌꯥꯕꯗꯣ ꯅꯪ ꯀꯣꯒꯅꯤꯖꯦꯕꯜ ꯍꯥꯏꯔꯒꯅ ꯗꯤ ꯑꯦꯝꯗꯒꯤ ꯋꯥꯔꯦꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯅꯦꯕ ꯀꯣ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯑꯃꯇꯪ ꯊꯝꯃꯝꯒꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄꯗꯣ ꯄꯣꯠ ꯍꯨꯔꯥꯟꯕ ꯑꯗꯨꯒ ꯄꯣꯠ ꯃꯥꯡꯈꯤꯕ ꯇꯥꯍꯧꯕꯒꯨꯝꯕꯁꯦ ꯁꯤꯗ ꯀꯩ ꯄꯥꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯦ ꯍꯨꯔꯥꯟꯒꯦ ꯇꯥꯔꯕ ꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯣꯠꯁꯦ ꯉꯁꯤ ꯒꯦꯠꯇ ꯊꯝꯃꯝꯕ ꯒꯥꯔꯤꯁꯦ ꯍꯨꯔꯥꯟꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏꯗꯅꯀꯣ ꯑꯗꯨ ꯍꯨꯔꯥꯟꯈꯤ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗ ꯄꯥꯟꯗꯣꯔꯤꯕ ꯃꯥꯒꯤ ꯑꯥꯏ ꯄꯤ ꯁꯤꯁꯦ ꯀꯩꯅꯣꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯦꯕ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯠꯂ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩ ꯒꯥꯔꯤꯗꯣ ꯁꯨꯃꯥꯏꯅ ꯒꯦꯠꯇ ꯈꯝꯃꯝꯕꯅꯤ ꯑꯗꯣ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯦꯐ ꯑꯥꯏ ꯑꯥꯔꯗ ꯄꯥꯟꯕꯤꯌꯨ ꯍꯥꯏꯗꯣꯏꯅꯦꯕ ꯀꯣ ꯁꯤꯗ ꯄꯨꯂꯤꯁꯅ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯜꯂꯛꯀꯅꯦꯕ ꯀꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟ ꯇꯥꯔꯒꯗꯤꯅꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯦ ꯁꯣꯔꯤ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗꯅꯦ ꯌꯥꯎꯗꯣꯏꯁꯦ ꯃꯥꯒꯤ ꯑꯥꯏ ꯄꯤ ꯁꯤ ꯀꯣ ꯀꯔꯤꯅ ꯃꯥꯁꯦ ꯀꯦꯁ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯥꯒꯤ ꯑꯈꯟꯅꯕ ꯑꯥꯏ ꯄꯤ ꯁꯤ ꯑꯃ ꯌꯥꯎꯔꯛꯑꯅꯦꯕ ꯀꯣ ꯁꯤꯒꯤ ꯃꯈꯥꯗ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯟꯗꯣꯏꯁꯦ ꯑꯥꯏ ꯄꯤ ꯁꯤ 379 ꯃꯥꯁꯦ ꯑꯥꯏ ꯄꯤ ꯁꯤ ꯄꯥꯜꯂꯛꯑꯔꯣꯏ ꯑꯥꯏ ꯄꯤ ꯁꯤꯅꯤ ꯁꯦꯛꯁꯟ 79 ꯑꯥꯏ ꯄꯤ ꯁꯤꯒꯤ ꯁꯦꯛꯁꯟ 379ꯁꯦ ꯁꯤꯒꯤ ꯃꯈꯥꯗ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯦ ꯆꯠꯂꯛꯀꯅꯦꯕ ꯀꯣ ꯑꯗꯨꯒ ꯋꯥꯟꯁ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯆꯟꯈꯤ ꯇꯥꯔꯒꯗꯤꯅꯦ ꯁꯤꯒꯤ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯗꯕ ꯌꯥꯗꯦꯕ ꯑꯃꯨꯛ
ꯀꯣ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯇꯣ FIR ꯍꯥꯏꯕꯗꯤ ꯐꯥꯔꯁ ꯏꯟꯐꯣꯔꯃꯦꯁꯟ ꯔꯤꯄꯣꯔꯠ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯆꯪꯒꯤ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯔꯤꯄꯣꯔꯠꯇꯨꯒꯤ ꯑꯣꯏꯕ ꯑꯃ ꯄꯤꯈꯠꯇꯕꯁꯨ ꯌꯥꯝ ꯌꯥꯗꯦꯕꯀꯣ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯤꯁꯤꯅ ꯏꯁꯇꯣꯂꯟꯒꯤꯗꯀꯣ ꯀꯩꯒꯨꯝꯕ ꯃꯥꯡꯒꯤ ꯇꯥꯔꯒꯗꯤ ꯑꯗꯣ ꯇꯥꯍꯧꯕꯁꯦ ꯂꯣꯁꯇꯅꯅꯦ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯑꯃ ꯁꯤꯖꯤꯟꯅꯩꯌꯦꯕ NCR ꯍꯥꯏꯅ ꯀꯣ ꯁꯤꯗ NCRꯒ FIRꯒꯒꯤ ꯗꯤꯐꯤꯅꯤꯁꯟ ꯑꯃ ꯁꯤꯗ ꯊꯣꯛꯂꯛꯑꯅꯤꯀꯣ NCR ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯟ ꯀꯣꯒꯅꯤꯖꯤꯕꯜ ꯔꯤꯄꯣꯔꯠ ꯍꯥꯏꯕꯅꯦꯕ ꯀꯣ ꯅꯟ ꯀꯣꯒꯅꯤꯖꯤꯕꯜ ꯔꯤꯄꯣꯔꯠ ꯍꯥꯏ ꯇꯥꯔꯒꯗꯤꯅꯦ ꯄꯨꯂꯤꯁꯁꯤꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯦ ꯀꯣꯔꯠꯇꯁꯨ ꯂꯥꯡꯈꯠꯂꯣꯏ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯁꯦ ꯁꯤ ꯑꯗꯨꯝ ꯊꯝꯗꯣꯏꯅꯦꯕ ꯀꯣ ꯏꯁꯇꯦꯁꯟꯗ ꯑꯗꯨꯝ ꯊꯝꯕ ꯍꯥꯏꯕꯁꯦ ꯃꯥ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯒꯦꯔꯥ ꯀꯅꯥꯝꯅ ꯈꯪ ꯉꯝꯃꯔꯣꯏꯕ ꯄ꯭ꯂꯁ ꯀꯣꯔꯠꯇꯁꯨ ꯌꯧꯔꯔꯣꯏꯕ ꯀꯣ ꯑꯗꯨꯒ ꯀꯣꯔꯠꯇꯁꯨ ꯆꯠꯂꯔꯣꯏꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯅ ꯄꯥꯜꯂꯨꯔꯤꯕ ꯀꯩꯅꯣꯗꯣ ꯀꯩꯝ ꯀꯥꯟꯅꯗꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯀꯣ ꯇꯧꯍꯧꯕꯗ ꯄꯥꯟꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯤ ꯑꯌꯥꯝꯕꯅ FIR ꯑꯃꯁꯨꯡ NCRꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯈꯦꯠꯅꯕꯁꯦ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯄꯣꯠ ꯃꯥꯡꯈꯤꯕ ꯃꯇꯝꯁꯦ ꯁꯤꯗ ꯄꯨꯂꯤꯁꯈꯩꯁꯤꯅꯀꯣ ꯁꯤ NCRꯁꯦ ꯄꯥꯟꯁꯤꯜꯂꯛꯄꯁꯨ ꯌꯥꯎꯔꯤꯅꯦꯕ ꯀꯣ NCRꯁꯦ ꯄꯥꯟꯁꯤꯟꯈꯤ ꯇꯥꯔꯒꯗꯤ ꯀꯩꯗꯧꯔꯦ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗ ꯂꯩꯔꯅꯤ ꯊꯕꯛ ꯀꯩꯝ ꯂꯧꯈꯠꯂꯔꯣꯏꯕ FIR ꯄꯥꯟꯈꯤ ꯇꯥꯔꯒꯗꯤ ꯑꯦꯠꯂꯤꯁ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯄꯤꯈꯠꯂꯛꯀꯅꯦꯕ ꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯁꯨ ꯈꯪꯖꯟꯕꯤꯌꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃ ꯍꯨꯔꯥꯟ ꯆꯤꯟꯊꯤꯕꯁꯦ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯩꯅꯣꯗ ꯍꯟꯗꯛꯇꯁꯨ ꯁꯀ꯭ꯔꯥꯏꯞ ꯇꯧꯈꯤꯕ 66A ꯁꯤꯗ ꯁꯦꯝꯁꯤꯔꯥꯅ ꯈꯜꯂꯦ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯗꯣ 2020 ꯍꯟꯗꯛꯇ ꯄꯨꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯁꯨ ꯁꯦꯝꯁꯤꯔ ꯈꯜꯂꯦ ꯑꯗꯣ ꯀꯔꯝꯕꯅ ꯁꯦꯝꯃꯛꯄꯅ ꯐꯒꯅꯤ ꯍꯥꯏꯕꯁꯨ ꯍꯥꯟꯅ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯒꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ October 4ꯗ ꯇꯥꯈ꯭ꯔꯦ ꯑꯗꯨꯅ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯇꯣ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯩꯅꯕ ꯃꯇꯝꯗꯗꯤ ꯑꯦꯠꯂꯤꯁ ꯖꯨꯟꯒ ꯖꯨꯂꯥꯏꯐꯧꯁꯦ ꯖꯨꯟ ꯖꯨꯂꯥꯏꯐꯧꯇꯤ ꯑꯩ ꯌꯥꯝꯅ ꯄꯥꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯣꯏ ꯁꯤ ꯃꯉꯥꯏꯔꯦ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯁꯦꯛꯁꯟꯗꯅ ꯑꯗꯨꯒ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯇ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ